Imes Podaming Tabiri Basimbo Ahan Maktada Binitana Taram no Sabagloena Kurumjari. Hauzik Podamasiki Maroyo Pau Tamjari. Nambolda Ea the Satakiba Embuski Mayokta Wakamipam Zatana Kray. State level student science seminar Gimanama Tumien Tokray. Amasong sana mahilay pamlen sautopagi matutare hay na temple board na pangdorakli. Mapungoy Paulo Birasi. Bisnupur district ke manung chanba nambol chabal laikai tidim lambida Tauduna Lakpa 33 Assam Rifles ki convoy da ngarang numidang wairam pung taruk lom tabada sakhang daba miyoi singna nomai kapsin duna landabada mishi mina thokiba thodok yaningde matungda mirakta nomai kapsin biganu haina phongdoktuna nambol sabal laikai da miyam na ngasi wakan mifam phongkre wakan mifam adu mirakta nomai kapa yaningde we condemn the attack on Assam Rifles, we condemn the attack on public place haina thaba placard Kayasu Sijina Bagaloyana, Kolau Kayasu Lauki. Waka Pam Sataraba Matunda Saruya Kibasing and Nambol Sabal Lekaidagi, Nambol Kaitel Pawa Waka Kongset Amasuzatuna, Mamai Laga Hanagilo Hopamda, Lamtung Pam Oiki, Nambol Sabal Lekai upon Bamera Pibigi President El Sorojina Pondora Kibada, Nambol Sabal Lekai Asi later Lirana Yamba, Lambigi Nageta, Mapam Mari Tona Kundaba Lamdamni, Mapamasta Miam Tinba Mirak Asidami Kumba Matamda. Toning daba thodok thon liba matungda tobiganu karigumba tawge hairagasu matungdadi mi hangba maphamda tobiyu mirakta tawraga akia khang pon ba tobiganu haiki Bisnupur district ke manung chanba nambol sabal laikai tidim lambida thauduna lakpa 33 Assam Rifles ki convoy da ngarang numidang wairam pung taruk lom tabada sakhang daba miyoi singna nomai kapsin da misi mina thokiba thodok yaningde matungda mirakta nomai kapsin lamba yaningda phonotna maibam jingning jingmang apunba mera paibina Indo Japan Peace Memorial mamang maibam lotpa singda ngasi wakai mifam jathakre wakai mifam adu misa miyam marakta nomai kapa yaningde miyam marakta nomai kapi ganu hayan thaba placard kayasu sijinaki wakai mifam da saru yakibe mana pondora kibada miyam tinma mifam da nomai kaptuna sopan misimina thokpa thodok matungda thoan biganu haiki Bisnupur district ke manung chanba nambol sabal laikai tidim lambi da thauduna lakpa 33 Assam Rifles convoy da ngarang numidang pung taruk lom tabada sakhang da miyoi singa nomai kapna duna misi mina thokiba thodok yaningde matungda mirakta nomai kapsen biganu haina nambol kaithel da wakai kre wakai miphamadu da micham Miyam Marakta nomai kapa yaningde Miyam Marakta nomai kapi ganu haina thaba placard kayasu sinaki wakai miphamda sarugya kibema na phondora kibada Miyam tinba maphamda nomai kaptuna achopan mishi mina thokpa thodok thonba yaningde matungda tawbiganu haiki Nambol Ambassador like Assam Rifles ke personal ani ge mafam dai kai khumna bo utpagi thoram 20th sector Assam Rifles na sinduna Kakching district ke Kakching lamkhai amadi Thobal district ke Khongjong War Memorial Complex da pangthokre thoram sangadu da 20th sector gi makok thongbo official sing Kakching amadi Thobal gi tongan ba CSO mera paibi singa saruk yaki thorangi manung chana saruk yaki ba singa laiki drabani gi ampham da laikat pa madi mai katunai kai khumna bo utki loinana saruk yaki ba singna minute manga tu minute leptuna laiki draba ani amadi asok pa manga gi mafam da kai khumna ba loyana imung manung gi awa badasu saruk yaki Ngarang numidang wairam nambol sabal laikai da thokiba thodok adu yaningde condemn tawi haina Bisnupur koi bapun ballo bal women wing vice president Nepram Bimolana balna sinduna pangthokpa pawgi phamda phongdorokli mahana makhata na haikibada miyoi kyana thabak chathok luraga yumda halakwa matam asida nomai kapsinduna misi mina so pantho aliba si condemn tawi Manipur gi irang amaram oiraga miyam kham thengna wana riba matam asida akia khang nanghan basi matungda mohana tawbiganu haiki Paugi mifam da bal women wing president oinam bina amadi atai thomi singsu saruk yaki
Assam Rifles के पर्सनल सिंह तथा की थवंग अदु यामना लाइबक थीबनी हाइना मणिपुर की फॉर्मर चीफ मिनिस्टर एन बीरेन सिंह ने फोंदोखरे ngarang thoki लाइबक थीबा थौदोक्ता रिम्स दा लाइक नरिबा एआर के पर्सनल सिंह बो कक्सिंग केंद्र के एमएलए मयां लंबम रामेश्वर सिंह गा लोयना यंगसिनबा लाखिबदा महाकना हाई लमदम असिगी ओइरिबा फिबम मसदा सिगुंबा थौदो अमा थोकपा हाइबसी यामना नुंगाइतबा अमाखकनी फोंदोखी हाइरिबा थौदो दो ngarang निमिदांग पुंग 5 मिनिट यांखैरोम तारकपदा बिष्णुपुर डिस्ट्रिक्ट के नंबोल साबल लेकाई लंबीदा सखंग 407 द लाख 33 एयर की कांगू अमदा एम्बुस थबदा एयर पर्सनल अनि लेखिदबनी मंगाना सोप नंखिबनी असोकपा मंगा की मनुंगदा मरीदी रिम्स हॉस्पिटल दा हौजे हौजे लाइकनरी अमना सिजा हॉस्पिटल दा मखाताबा लायेंग चथरी ngarang Bishnupur district ki Nambol Sabal Laikai da thokiba laibak thiba thodota laikhidraba 33 air gi personal ani gi maphamda aroi beikai khumnaba gi thorong ngasi Assam Rifles ki Mantri Pukri Gari Shangi Biplop Triparty training setup pangthokre thoramadu da Manipur gi governor Ajay Kumar Bhala chief secretary Dr Punit Kumar Goyal security advisor Kuldeep Singh 3 spare course commander Lieutenant General Abhijit S Pendarkar ABSM YSM IGR South ke IG Major General Rabarup Singh Manipur Police के ADGP Asutosh Nayauna Army BSF CRPF Assam Rifles के ऑफिसर सिंगमदी लेंगा की मको थोंबो ऑफिसर के आसु सरुक याखी ngarang thodoto lekhidraba ani adudi Nepal dagi naib suvedar Syam Gurung chahi yankhani panamadi Chhattisgarh dagi rifleman JD Kashyap chahi kumapani hairiba thodo do ngarang nimidang pung 5 minit yankhairom tarakpada Bishnupur district ki Nambol Sabal Laikai lambida sakhangdaba singna 407 lakpa 33 air gi kangbu amada ambush athabada air person ani lekhidabani mangana sopan nangkhibani Department of Education and Science Unit na Sinduna Pangthokiba ni Pumangarak Suba State Level Student Science Seminar 2025 ki Manama Tomian Topagi Tarangasi Palace Compound Labor City Convention Center the Pangthokre Quantum S begins potentials and challenges Hyber Hiramda Pangthokiba Taramadu the Education S Manipur Director NG Bogendra Maite Education S Valley Additional Director Bisesor Kumuk Chamasung Education S Health ki Additional Director Dangmai Manglem Namathang Chief Guest President Amadi Guest Honor Oina Saruk Yakibagloyana Science Seminar Duda Mako Mathang Takraba Mairoi Singda Mana Mathumsu Yentoki Taramaduga Marilena Education S Manipur Director NG Bogendra Maitena Pundorakpada Education S Department Ngasi Pauba Mairoi Sing Yengduna Tongan Tongamba Program Kaya Pangtokuna Lakli Loidana Ngasi Pangtoliba Nipo Manga Subeste Level Student Science Seminar Sidagi Makok Taraklaba Mairoi Eduna Stasi Mahusinduna BIS Besaraya Industrial and Technological Museum, a unit of NCSM Kasturba Road, Bangalore, Karnataka, the Pangtokadoriba National Science Seminar 2025 to Saruk Yarugoni. Adumoinama, Nasi Science Seminar Yakiba Mairoi Singna, Mako Matang Tabang, a Maudre, Hibagi, Ninghanaba, do Labayade, Makatarakpa competition singda, Makok Tongdaba Yade, Kanduna Honaba Amachangi, Science Cybersi Yana Park Job subject Amo Oibana, Masibu Nintina Kangaba Honaba Hibasi, Arribanate, Maramaduna, Tungi Yumbio Rakadoriba Mairoi Singna, Mahai Tamling Matamda, Kana Honaba, Matautai, Hainasu, Pongdoki. Director of University and Higher Education Sinduna new curriculum on 4-year undergraduate program FYUP 2025 based on NEP 2020 Higher Bahiramasida Sensitization Program ama Classic Grand Data Pangthokre Taramadu Higher and Technical Education Government of Manipur Commissioner Ningthauzam Zeofre Manipur University Schools of Human and Environmental Science ki Dean Professor S. Devon Kumar Masung University and Higher Education Government of Manipur Director Laishram Radha Kantana Thoba Mitunglansing Oina Saruk Yaki Taramaduga Marilena Higher and Technical Education Government of Manipur Commissioner Ningthauzam Zeofre na Phongdorakpada Education System Haibasi Mahiroi Sing Lejari Batelana Dubu Uthokduna Environment ama Pibire Hairaga fully developed Taunabagi Lambi ama Pibiba Dubuni Amadi COVID-19 matamda Class 2-3 Tamriba Masa Matanta Discipline 9 Satpa Hodriba Mahiroi Singna online class da ojana classroom ge environment amada attention withdrawn toraga gyan tahana batakpa sisu yamna challenging oiba thabak amani haina phongdokre Noma gi miyam thomjilakpa henjilakpana
Sanamahi Laiphamlen asi Pathok Chauthokpa Mathau Tare haina Lining Thau Sanamahi Temple Board ki Member Secretary Maisnam Sibata Luang Phongdarakli Wapam asing asi Haying Khongbang Uphong Yumpham Dalaiba Sanamahi Sanglen da Pangthokiba Pawgi Mipalmada Wapam ase Phongdoladuna Sibata Luang Makha Taraduna hai Lining Thau Sanamahi ki Laipham asi Nomagi yet Taret Chalai Tareki Mapari Mamom Singna Pari Puri ki Khongul Lirakduna Thomjin Narakpadagi Laiphamlen asi Mina Chingna Zaina Bangamdre Laiphamlen asiga Miga Zanadre Laiphamlen asi Atobada Pathok Chauthokpa Mathau Tare Loinana Inkum Jali Singani Kunithoi da Matam Dubi Lenga ki Luchinglamba Hanagi Chief Minister Nongthombam Birena Laiphamlen asi Khara Pathok Chauthokpagi Thabak Paikhat Pirami Adubo Matamgi Khonglai Tungina Lining Thogi Mapari Mamomoiba Singna Lining Thomadi Imalai Maren Sidabida Hairang Lerang Thenba Nomagi Lakpa Hangalakpana Laiphamlen asi Mi ka hena sinba madi gari paktokpham leitabagi awaba kaya mayoknare adumainamak laibak phabadagi Laiphamlen asigi manak nakpada leiriba jail ge SP amadi GP Women College ke principal na Sanamahi Lining bu nungsibibadagi ngasi phawba gari paktobada mateng pangduna lakli masigi mathakta Laiphamlen asida luklen katpa mioi masing thingamdana lakpana mioi ka hena laklabasu matik chaba mapham leitabana Katpa Pangdabagi Awaba Kaya Miam na Mayoknari Amadi Mahousaga Manadaba Mawongda Sahi Asigi Oina Laiphamlen asida Luklen Katpa Lakpa Mi Lising Kuntaruki Mathakta Lakpa Asina Maitei Lining ki Koklen Oiriba Sengleba Laiphamlen asi Pathok Chauthokpagi Mathau Tari Laiphamlen asida ina Lininga Marilinaba Loisang Kaya Hangdok Padanatana Institute Amasu Airakpana Lengana Miyang Sangbiduna Akobida Lairiba Officing Mapam Saba Mapam Singda Hongdo Handuna Laiphamlen asi Pathok Chauthonaba Honabiyu hainasu makataki Miyoi bagi singlida seliba I mari kaya pibiduna mamal yamlaba miyoi lising kaya gi thawai kanbada mateng pangbiyo haina Wangkai Assembly Constituency ge MLA Thangjam Arun Kumar na phongdokre wapam asing asi Rotary Club of Polo City Impal RCPCI amadi Moneywood Club ani punna khusanaduna sajiba Jail Road Khabai soida leiba Babina Specialty Hospital da pangthokiba blood donation camp aduga mari na phongdokibani Puna donor yang kairom na EP na pangthokiba blood donation camp aduga mari lena MLA Thangjam Arun Kumar na makha taraduna hai miyoi bai khoina miyoi ba magi awana taraba matamda sel piduna mateng pangba khagdana miyoi bagi mateng pangbana te aikhoi gi singlida seliba angang ba I mari kaya si piduna miyoi lising kaya gi thawai kanba mathau tai loyana handak Manipur thole bai rang asida sopanglaba miyoi singna igi awat palerakpa matamda kharadang oirabasu mateng pangba ngamnabagi khanduna mahak masa yauna ngasigi donation asida saruk yaduna EPK amadi MLA masamak piklingai matamdagi su EP duna laki haiba wapam phongdokki Paumai Naga Students Organization Impal amadi Jawaharlal Nehru Institute of Medical Science Jennings Blood Center anina khusam naraga ngasi Jennings da blood donation ke ama pangthokre ngasi ge blood donation ke amuda donor 35 rom na EP ki tongan ma district lairiba Naga Students Organization na pulaga senkiba blood donation ke amuda mari lena Paumai Naga Students Organization Roku di na hai igi mathau tarakpa miyoi singda kudakta EP bangamnabagi pandamda ngasi kemasi pangthokpani EP basina mi amagi punsi kanba khaktana tana isagi haksang su phali EP thokpada ki bamata leibiganu hairaduna miyamda se awareness piduna tinjang kaijang daba phaba khunai ama ohenbada punna saruk yaminasi haiki Ex-Minister Oinam Lukhoi Miyang Makhada Wangoi BJP Mandal na Sinduna Wangoi Kendragi Ising Isauna Awaba Taraba Miyamda Nomada Sandraba Yadraba Polam Sing Yanthokre Ising Isauna Maramodina Yung Kai Ising Thumjin Khibadagi Hauzi Miyamna Sangja Pamlodun Lairiba Yumnam Hoidrom Maya Lekai Amadi Yumnam Hoidrom Awang Lekai Relief Camp Anida Zeng Hawaii Thau Tumamadi Good Night Sing Yanthoki Amadi Kendra Sing Pam Kada Awaba Taraba Miyoy Sing Yonasu Makhata na Tuba Matamda Yanthoklagani Hairi Aduga Marilena Wangoi BJP Mandal gi Vice President Tia Sana Tomana Haikibada Hokiba Tang Tara Wangoi Mamang Khaidengi Mapam Amada Tingel Kai Bidagi Ising Isau Tokna Awana Taramio Singna Hauze Relief Camp Lairiba Madi Relief Camp Laitaba Imung Manungi Mari Mata Singda Awaba Taramio Singda Angamba Mateng Karadang Pangjabani Loyana Ex-Minister Oinam Lukhoi gi Lamjing Makhada BJP Wangoi Mandalga Khusam Naraga Awaba Taramio Singna Nomada Sangdraba Yadra Polam Singadu Mateng Pangbani Haiki
North East Hanboyna All India High Court Employees Federation ki President Oina appoint Torakraba Sanasam Samungo Singabu Taramno Pakitaramangasi High Court Employees Association ICEA Manipur Sinja High Court of Manipurgi Auditorium da Pangthokre Taramadu High Court Employees Association General Secretary Dr. Sapam Suranjit ICEA ki Vice President K Jayanta ICEA ki Advisor Polycrap Athing High Court of Manipurgi JT Registrar Administration S. Joycham, the High Court of Manipur Registrar Administration PS Japana, Matang Sina President Member Oina Saruyaki. Toramaduga Marina Sanasam Samunga Pondorapada, India da Hausi High Court Kunmangalai, Loyana High Court Singda Riba, Pay Singasi Amagamagamanda Maramasna, Pay Commissioner Sem Nabagitama All India High Court Employees Federation Assembly Amadi, Hausikanova Pencil Schemasi, Palm Day Aduna Hanagi Pension Schemadu, Chana Halu Haina Pondokre. Punsi Kaitel Women Band Association Linkat Kibai Kuntrani Pansubamapo Kumangi Tarangasi, Manipur Press Club Kilokta Holder Pangtokre, Taramaduda, Impal Municipal Corporation Caretaker Councillor Suzata Pame, PKWBA President Chongtham Somola Lay Mamadi, Impal West Deputy Register Retired Ngangom Begabatina Matangsina, Chief Guest President Madigas Honor in Saruyaki, Taramaduga Marina Punsi Kaitel Women Band Association General Secretary, Tayan Jam Ongbe Ritana Pondorapada, Nupio Bikana Punsi Kaitelda, Popam Pamduna Ichai Suamadi Yum Puribani Adubo, Hariba Kaitela Silinga and Nintina Yangsan Bidabana, Maramoiraga, Hosik Punsi Kaitelda, Dambur Kanduna Popam Pami, Amadi Punsi Kaitel Women Band Association Imasingna, Lamda Master Tokpa Todowa Tokaya Yauna, Lebaki in the Lakwa Matamatangi Tabak Taronke Adaso, Charuk Yaduna Lakli Haiki. Dr. R.K. Nayansana Devigi story da masamang na putokpa Rakesh Naurem direction piba Manipuri feature film Yaho Tengba Khoimu Blossom of Love ki actress Itoy Inamda Best Actress Special Mention Festival Committee na ngasi lokthokre film asigi actress Itoy Inam mamang dasu award kya phangkre panbeya bakradi Aurangabad Pangthokpa 6 Rosni International Film Festival 2025 taso Itoy Inamna Best Actress Special Mention Phangkibadantana Mumbai da Pangthokiba Bharat Independent Cinema Film Festival 2025 taso Best Actress ki award phangkre Lamdamasigi Sangnara filmmaker Khwarakpam Bishwamitra na screenplay and dialogue oriba film asida AB Kundrakpam Itoy Inam Ratna Khetramayum Lalitabi, Puneshwari, Shojit Amadi, Kenny, Wahangbam Singba, artist Kiana Maroba Satam Langli, Mohindro Kams editor, Oriba, Film Sigi cinematographer, Social Yumlem Bamni, Nowboy Huidrom, Dibia Haubamadi, Lizing Kombina, playback singer, Oriba, Film Sigi music director, Nanau Sagolmangni, Ragini and Sandrivana, makeup Amadi, Baspan Pangambam, costume designer ni. Manipur College Kakchingi Internet Quality Assurance Cell IQSCMD Women Cell na Pro Bono Club Royal Academy of Law Oinanga Puna Sinduna Legal Awareness Program ngasi Manipur College Kakchingi Multipurpose Holder Pangthokre Tharamadu Advocate Dr. Chongtham Narendra Chief Guest Manipur College Kakchingi Vice Principal Morangtham Durjoy Singana President College Asigi Hanig Principal Yengkom Raju Singana Guest Honor Sing Oiki Manipur College Kakching Amadi Royal Academy of Law Oinangi Mahiroi Singamadi Oza Sing Sarugya Kibanga Sigi Legal Awareness Program da Royal Academy of Law Oinangi Pro Bono Associate Sorok Haibam Chanahal Singana Awareness Program du Pangtok Pagi Matangda Nungyo Warol Pongdoki Aduga Royal Academy of Law Oinangi Lecturer Haikujam Regia Debina Human Rights the essentials of everyday life haiba hiramda aduga senior advocate Dr. Chongtham Narendra na gender equality key to better tomorrow haiba hiramda resource person singoina wangang ke hairi Residential School Amoriba Wisdom Foundation Khangabona Chahi Khudingi Pangthokpagong ngasi Mahiroi Singoiba Career Counseling Cum Reception Program ama School asigi complex da pangthokre Tharamada Wisdom Foundation Khangaboki Founder cum Principal El Shoba Parents Y King Kong Maitei Amadi SS Career Solution Impang Director cum Senior Counselor Sanjembam Silomi Devina President Member Singon Saruyaki Tharangi Choromo ina SS Career Solution Impang Director cum Senior Counselor Sanjembam Silomi Devina Tokaramoina Mahiroi Singda Hiram Kayagi Matangda
wa ngangki amadi NEET exam da mai pakraba school astagi hokiba mahiroi ani Yaripo Sangam Dabidagi Muhammad Shaki Hussain amadi Shikhong Kunau dagi Muhammad a class anibo school gi maikai dagi asamba khudol kya tamduna punin thawatki Water Resources Department of Soibadagi Mapitel Dam gi thong marimak amukaktada punna hangdokduna thong Thoaning daba ising isauna soalaba Thobal amadi Kakching district ki longmi amadi ngami sigda department ki maikai dagi chap chaba compensation pihan naba court da PIL ama tharagani haina MPCC ki OBC cell gi chairperson Shakir Ahmad na phundokre wapam se handaki charge namara moiduna amanga ta thokraba wabagai constituency ki tongan tonga maphamsing hojik oiriba pibam yengsin basat pada phundorakibani khongcha duga mailena Shakir na makha taraduna handak Thobal amadi Kakching district ki tongan tongamba maphamda tholiba ising isa sigi maroiba maramasi MPCC ki team amana thijenba matamda water resources department ki soibani haibasi mayek sengna khangle handaki thawang asema mamang thokiba ising isau kaya daso department asida thausadabadagi Taurangadra haibagi chingnabasu leiri maramasna siguma department ki official singna mathau masa khangdaba madi thausadaba thawang asi makhata namu hana thokdanaba handaki judge solaba lomi amadi ngami singi mangkiba lupa crore kaya nga phaw amadi atai polam singa sigi chapchaba compensation si water resources department pigadabani hiramasiga marlena ma ki maikai dagi so bagai constituency ki lomi sing ngami singi mahusilaga Manipur High Court da athuba matamda PIL me thaduna department sida chapchaba para ama tambiragani loyana hiramasta hojik leiriba governor council ki maikai dagi so mathau taba action lokot piyo madi awaba taraba lomi amadi ngami singda mathau taba mateng singsu pangbiyo haiki IAM SARS International 2024 Britain winner loyana Global Model India 2023 Britain winner Thaunawjam Yohenbagi Sahi Tara Suba Mapok Numit Kumolga Marilena Ima Laimaren Women Welfare Association Women Against Crime gi makhada Senior Citizens Home oina linkhat kiba Palem Panthogi Sangai Women Home da Kongbada chan thana polam sing amadi kambal sing khudol oina yenthokre Yohenba Wangkhai Angom Lekai Impal East District tagi Thaunawjam Gopeshwar amadi Padamagyani Shubhamachani ngasi mahaki imung manunggi mioy singga loyana khudol gi polam sing adu women home adu da chatuna ahal singda khusana ki loyana tungi punsida yaipana ba ahal singdagi thaujal ni khi Cancer Awareness Camp Free Healthcare ama Karkinos Cancer Institute and Research Center amadi Cancer Survivors of Manipur na khusanuna sinduna oina maning Marias Hall da ngasi pangthokre tharamadu Manipur Health Services ki retired mission director Dr. K Rajo retired senior medical officer Dr. R.K. Noni amadi Karkinos Cancer Institute and Research Center ki deputy manager Tekchal Pradhan na athoiba mitunglan amadi wangaloi singuna saruk yaduna nganna check tokthok laga cancer leina dagi ngakthok nabagi amadi naraklaba miyoi singna layeng duna punsi Sang na laina bagi matang da wangang da miyam puna khangmina kiloina lemna health check to badana tana test kaya so lemna tokhi Universal Friendship Organization UFO na sahi lisang sina chathaduna lakpa Holy Peace tarangi manung chan Maite khoi gi layoi khrabai pai pu singam phamda langban chara hikaleka tambagi thorong asi haipok ching de leiba haipok ningthogi khubam da pangthokre tharamadu da UFO gi general secretary sing commander sing instructor sing amadi Manipur gi manung amadi mapan da leiriba UFO gi member kana sarugya ki ngasi gi tharamadu ga mailena UFO gi general secretary home lifestyle loyum bana hai hariba haipok ningthoi khubam masida pangtholiba tharamasi gi maramdi maite khoi gi layoi khrabai pai pu singbo ningladuna makhoi gi dama UFO na Chahili sangsina langban thana lakpa kumsi kungkaudana langban kumapani panba numit khudingi chatharakpagi charwa moina ngasisu UFO na langban chara tamba made hikaleka tambagi tharamasi pangthokpani phongdokhi Maitai gi nat ki tharam singda kaitharakliba nat ki machatsing Tingnaba kumjali singani kunmari August tarada leipak miyamna lokiba warep singi matangda khananaba mipama inat yokhatpa luptin iol amadi Bisnupur koiba apunba lok bal puna kusamana sinna Bisnupur thiam lekai community hall da ngasi pangthokre tharamadu da iol gi president Yas Ibungohan
PEDWA Club की सेक्रेटरी S Raghuchandra, KACTL की सेक्रेटरी L Dita, IBDC की प्रेसिडेंट TS जयकुमार सिंगलो बिष्णुपुर वार्ड नंबर 6 की रिप्रेजेंटेटिव E चौबा, AT बिष्णुपुर की कमांडर TS अमर, EOL की सेक्रेटरी M जोइना थेबा मिथुंगलेन ओइना सरुक याखी। थरमदुगा मेलेना EOL की प्रेसिडेंट TS इबुंगो हन्ना फोंदोकिबदा अखोई इनात, अखोई इरमजत, अखोई कल्चर, अखोई आइडेंटिटी असिदा काइथरक्लिबा मरिंग मरांग मथबक कया अखोइना हिंगबदगी सिबा फावबगी मनुंगदा थोकलिबा थबक थरंग कयादा अहेनबा कया हापसिलक्लिबा कया असिना मरम ओइरगा अखोई इकोनॉमी फेल ओइरकपगी अचौबा मरम अमा ओइरकपना खुनाय असिदा मुत पयाना लेरक्लिबा असि कलहौनबगी पांथोरकपगी सरोम ओइना थरमसी सही असि ओइना बिष्णुपुरदा अहानबा ओइना हौदोकपनी मखातानसु मणिपुरदा तयमफमसिंगना थरमसी पांथोरकपदा मियानसु सपोर्ट तौबियो हाइकी। बिष्णुपुर पुलिस स्टेशन कोनबा निंगथौखोंदगी थोकचोम रोमेन चाही निफु मंगा पोकपा लाइखिद्रबा थोकचोम मनीचान स्टेट फोर्स सिंगना फाजिनखिबगी मायोक्तंगा सिटी दिम लंबी निंगथौखोंग कैथेलदा निंगथौखोंग अपुनबा लोप निंगथौखोंग प्रोटेक्शन कमिटी NPC वुमेन विंग निंगथौखोंग मांगोलगांबी कॉलेज रिलीफ कैंप की IDP सिंगना सिंधुना ngasi miyamna wakai pham chathakre wakai pham adu saru yakiba sina mara laitaba roman condition yaudana thadokadabani mara laitaba roman phaba yaning de haiba kholaw kya su lawki NPC women wing president RK Tombisna phongdokibada thokjom roman khulleikai yamadi leibaki yaifana ba honaduna lakpa miyoini amaromda roman ngasi nungthil pung ama makharom tabada bell out ta thadorakre hairi maramasaning thokong miyang khongjang handokle hairi। नोमगी फ्री फाइब्रो स्कैन मेडिकल कैंप श्री सत्य साई सेवा ऑर्गेनाइजेशन मणिपुर ओइनाम उशक खंगदबी पब्लिक हॉल से पांथोखरे। श्री सत्य साई सेवा ऑर्गेनाइजेशन मणिपुर की प्रेसिडेंट चनम्बम फाल्गुनी अतई थौमी सरुक यादुना फ्री फाइब्रो स्कैन अदु हौदोकी लोइना ओइनाम कुलद लेरिबा मियोय कयादा लेमना हेल्थ चेकअप अमदी फाइब्रो स्कैन स्क्रीनिंग लेमना स्कैन तौखी अमदी हिदा लांथसु लेमना पीखी। माले मस्ता अखोई अचौब येनब लेते अखोई येनबदी अतई लेबाकसिंगदगी हिंगबादुनी वाफम असी प्राइम मिनिस्टर नरेंद्र मोदी ना गुजरात की बाबानगर समुद्र से समृद्धि की थौरम इनोग्रेट तौरदुना फोंदोखिबनी लुपा करोड़ लिसिंग कुंथ्रा मरी चनी हेनबगी डेवलपमेंट प्रोजेक्ट कयागिसु PM मोदी ना उरेप उयुंग तमखी मांगना मखताना फोंदोखिबदा इंडिया ngasi विश्व बंधु की स्पिरिट थबक तौनबा मांगलोमना चंगसली इंडिया की येनब ओइरिबा तई लेबा की मतेंगना हिंगबा हाइरिबसे अखोइना सोइदना माइथिबा पिगनी मालेंगी शांति तंगदु लेताबा मदि अवादा पालेतबा हाइबदुगा लोयना मालेंगी ख्वाइदगी मिसिंग यामबा ओइरिबा अखोइगी लेबाक आत्मनिर्भर ओइरगनी लेबाक असिगे चाखो थारांगी दमतो पलेबाक सिंगी मतेंगदगी ओइगदबा नते अवाबा पुनमगी फननबा अमता ngairaba hidak adudi self reliant aduni। इजरायली लानमिना गजादा स्ट्राइक चथदुना यामद्रबदा मियोय निफुम दो हातख्रे स्ट्रिप के अवांग थंगमदा लेबा गजा सिटी के एरियादा मियोय कुंट्राउम दो यावखी अदुमैनमा गजा सिटी खान यूनिस चथकिबा स्ट्राइक अदुगी मतंगदा IDF ना खुदकी ओइबा कमेंट पिरखिद्री गजा सिटी दा लेरिबा मियोय सिंगबो ह्यूमैनिटेरियन जोन दा चननाबा इजरायल ना खंगलखराबगी मतुंगदा स्ट्राइक अदु चथरखिबनी सिटी एस्ता होकिबा थादा चाकतांग बथोके हाइना नेशंस ना लाउथोकी अदुबु इजरायलदी वाफम अदु याखिदे। सानबगी पाउदा डिस्ट्रिक्ट कांग एसोसिएशन जिरीबाम सिंधुना ममांग था अगस्त की तांग कुंदगी हौना जिरीबांगी बाबूपरादा लेबा लमलेन कम्युनिटी हॉल कम कांगसंगदा जिरीबाम कछारामदी हाइलाकांदीगी कांगखुत कुमाथोना सरुक यादुना सानरिबा 15 सुबा लेट RK ललासना मेमोरियल मिक्स्ड कांग टूर्नामेंट 2025 की ngasi सानकिबा क्वार्टर फाइनल लीग राउंड मैच दा YLCA दिबोंग खुनौना हाइलाकांदी कांगखुतपु पंजल 13 माइथिबा पिख्रे हयें नुंथिल पुंग अमता मतमदा सानगदबा अरोइबा क्वार्टर फाइनल लीग राउंड मैच दा LCA बाबूपरा अमदि हाइलाकांदी कांगखुतका सानगनी। हौजरबदा मरोपा अमुकना पिजरी नंबोलदा AR दा चथकिबा एम्बुस की मायोकदा वाकन मिफम चथनख्रे। स्टेट लेवल स्टूडेंट साइंस सेमिनार की मना मतुम यंथोख्रे।
ꯑꯃꯁꯨꯡ ꯁꯅꯥꯃꯍꯤ ꯂꯥꯏꯐꯝꯂꯦꯟ ꯆꯥꯎꯊꯣꯛꯄꯒꯤ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯇꯦꯝꯄꯜ ꯕꯣꯔꯗꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤꯒꯤꯗꯤ ꯄꯥꯎꯗꯝ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫